Imis Pauda Ming Tabiri Singbo Yimnam Anuradha Devi Naikono Krumsari Housing Maroiba Pauda Sugunugi Tungan Tungama Maite Lekai Singda Security Force Natiba Humbagi Tabasa Takre Maite Masatara Assam Rifles na Sugunu Aponba Marapai Bilupta Kusinara Kray Hailakandi District Maite Singi Love Aponba Jari Pont Tingbang Lub na Sugunugi Awabataraba Prasasinda Tingbang Pulam Sing Kusina Kray Loinana Sora amasong wanguge mafam kyada Manipur ge ngangkai kabi yaroi habage wakat khongsang sang kre hauzik pausan na pizari status ida thongleba kanglup ke irangka asibo laksinaba lengangna lokholaba thabaki matung channa kaksang district ke manung chamba sugunuge tongan tongamba maite lekai singda ngase security force na paksana thiba humbagi thabak jathakre thiba humbagi thabak adu ngase ayupong mapanom taba matamdage kaksang district police na SP Shrey Batna Lutingba Kaksing District Police Amadi BSF ki apumba timpa amana chathakibani Operation Aduda Combined Force ke timpa aduna sugunuge tunga-tungamba maiti ge laikai shingi yumsingda changduna check tawki Amadi sugunu area da leramba tunga-tungamba miyoi shingsu ningthina verify tawki adubu ngasigi thiba humba aduda security force ge maikai degi mi yauna karigumba posaka ama pawba phakapangam kide Amaramda ngasigi Kaksing District ke police na operation chatharingai matampa aduda sugunugi turenta wangmada laiba napat ke area da su IT BP amade CRPF na ngak senbak loinana mafam sing aduda makata na kuki militant sing na laktuna leisen bangamdana ba center na forcing asige bunker saduna leisen bahawkre hairi Ngasi ayupung marirom taba matamda Impal West District ke Pasoi Police Station ke manung channa sangaiten khunge mathak thangba Kangpopi District ke manung chanba Koken kuki kulda sakangda bakulai paiba singa kuki militant singa nongmai kamna bada home city ani shoklai haidi nongmai kamna bage pau ase phangbaga 509 Gorkha Regiment CRPF Manipur Police amadi 9 sector ke makada laiba Assam Rifles Singe Combined Force na Tawtok Thokom na Sangchendona Thiba Humbagi Thabak Sadabada Asiba Haksang Ahom Asokpa Miyoi Ani recover tawangam kibani Thiba Humbagi Thabak Sadabada Combined Force ke Kanguna Sangaitel Olympian ta Pagi Maning Thangba Sarukta Local Volunteer Khara Combined Force ke Kanguna Koisenona Thamke Haiba Pau Kunjasana Pangke Pantaba Tawtana Mafam Aduda Sangaitel Awang Laikai Amadi Makha Laikai ge Masing Yamlaba Nupi Singna Mafam Aduda Sangsinke Adubu Security Force na Koisenona Thamleba Laikai ge Nahasing Adu Mafam Pa Aduda ge Tekta Kaitana Masage Khulda Yorake Hairi Makatana Security Force ke Kanguna Mafam Aduda Tizen Homzin Bage Thabak Satabada Kuki Militant Sing na Tunga Khuldu ke Mafam Kharada Bunker Kunmuk Saduna Leramba Thengna ke Hairi Sangaiten Khunge Awanga Amati Maning Thangba Kangpopi District ke Manung Channa Kokend Saibung Boljang Amadi Songtun Hariba Kuki Kulsing Asiladi Hariba Kulsing Asige Mafamda Bunker ke Asabak Loinana Kuki Militant Sing Mafam Aduda Leiraga Sangaitel Kunda Etek Tamnaba Samsara Mani Haina Thazanare Housing Makatana Security Force na Kokend Kuki Kul Amadi Tangnana Laiba Kuki Kul Singda Thiba Humbagi Thabak Sathari Loinana Sangatel Kul Suyauna Combing Operation Tawgani Haramba Adu Tawkidre Hairi Nongmai Kamna Bage Pau Asi Phangbada Konthauzam Nambol Khapi Sajirok Khaidem Moidangpok Sagol Tongba Ngairangbam Salam Luker Amadi Maglungna Singba Kul Singdege Masing Yamlaba Kunza Nupa Nupi Sing Ngasi Sangaiten Tamna Mio Lising Anirom Thomsilaktuna Sangaitel Khungi Damata Mating Pangna Blaki Yamlaba Miyampa Aduna Maite Kul Amada Kuki Lalobusana Landarakpa Matamda Miyam Hupsinduna Mataw Aina Lantingnana Baleble Haiba Adu Ngasi Sangaiten Kunda Mek Singna Utpangam Ki Hairi
masing yamlaba miyamna Sangaitel Khulda Thomzilakpa Ubada Security Post ke Kangbusu Angapo Oiki Luinana Ngasinung Tinta Pung Amaram Tabada Nongmai Kamna Bagi Taudo Tokraba Matung Security Force na Ningtina Tibo Humbagi Tabak Sataba Du Ubada Miyamna Apen Bapokna Mapamadu Tadokna Hanakre Hairi Manipur Legislative Assembly ke Speaker Yauna Minister MLA Singna Punna Housing Manipur ke Oriba Phiba Masagi Matangda Kunna Khanakre Mipam Maduna Manipur ke Apun Bagi Saktam Kaidana Ba Amade Hanagum Santi Purakna Ba Wafam Khanake Nominini Changna Khanakiba Mipam Duda Sarugya Kiba Minister MLA Singha Adudi Toksom Saitebata Speaker T.S. Biswajit Minister K. Govindas Minister Y. Kempsant Minister Dr. Sapam Ranjant Minister Ais Dingo Minister L. Susendro Minister T.S. Basanta Minister L. Ramesho Maitei MLA Karawa Samda Constituency Kongkamp Robindro MLA Mayang Impal T. Robindro MLA Thanga S. Resikanta MLA Kaisantong Assembly Constituency T. Arun Kumar MLA Wangkai K.H. Zoe Kisant MLA Thangweiband S. Urbansant MLA Lamsang Assembly Constituency Dr. Y. Radesam MLA Yanglam Assembly Constituency S. Kunjageswar MLA Patsoy Assembly Constituency P. Brozent MLA Wangsang Assembly Constituency Ibomsa Maitei MLA Lamlai Assembly Constituency E. Nalini Devi Oinam Assembly Constituency S. KB Devi Nauria Pakhanglapa Assembly Constituency Santi Singh Moirang Assembly Constituency M. Ramesho Singh Kaksing Assembly Constituency Sugunuda Hausik Lairiba 37 Assam Rifles Amasung Sector Commander 28 Sector Assam Rifles Loktok Piduna State Force Amadi Atopa Central Forcing Tambinaba Committee for Rejuvenating Coexisting Head Office Kaksing Amasung Volunteer Coordinating Committee Kaksing Napunna Manipur ki Chief Minister and Birenda Inspector General of Police Manipur ki Khutangda Cherona Mapisang Kre Haidi Chief Minister Dangasi Pisang Kibas Chero Laduda Sugunuda Thamliba 37 Assam Rifles Amasung Sector Commander 28 Sector Assam Rifles ki Matong Huktaba Thong Singna Hausak Oriba Phibam Asida Lamna Masigi Miyamda Hena Khoisauna Halle Aduba Matamda 37 Assam Rifles Amasung 28 Sector Assam Rifles pu Sugunu area dagi Lokthok Piraga State Force Amade Atay Central Forcing Sugunuda Thambinaba Haizari Haina Committee Aniki President Y. Baigachandra Singh Amade Y. Rajendrona Sahiduduna Pising Kiba Seronda Palle Thani Makhairongge Mamangdagi Chandan District ki Jogpida Leiba 17 Subha Samrapal Camp Amadi Monpida Leiba 37 Samrapal ge Camta Thabak Suduna Leiruba Maitei Macha Tara Ngasi Sugunuda Leiba 37 Assam Rifles na Sugunu Police Station ge SDPO ge Khudangda Tek the Kaidana Sugunu Apunba Marapai Bilub the Kusina Kray Hazitoliba Manipur ge Kanglu ke Irangasana Marampo Oidaga Tampakta Kumlakpa Yadaduna Lairakiba Mioshing Adu Kaksindagi Ama Tobungkok Ani Yuren Zamdagi Ani Amade Kangabok Mio Mangani Mioshing Adu Ngase Yopung Tramato Makaram Taba Amadi Nungtingi Punka Oh Makairam Tabada Anirak Tongna Putorak Tuna Kusinara Kibani Mioshing Aduna Pondorok Matung Inam Makoi Tara Longzam Kiranjoy Kauba Contractor Amagi Makada Mioy Mangana Saba Tempa Ani Tongamba Tabak Sunaba March Kitang Kumapanda Jogi the Lebat 17 Suba Assam Rifle Kemta Tabak Sunaba Lakibani Tima Amadi Makogi Tabak Loiduna Monpida Leba Assam Rifle Ge Kemta Amuk Tabak Sunaba Jatke Toliba Irang Asana Marampo Oiraga Tolakpa Yadaduna Lera Kibani Makoina Monpida Leiringaida Kuki Kunza Singa Amadi Kulai Paiba Singna Maitei Machamanga Leiriba Adu Makoida Sinau Haina Assam Rifle Ge Get the Thomsalake Makoi Singa Adugi Maraktagi Apaba Makalge Kulai Paiba Longri Setpa Mushingsu Yawa Uki Adumonama Assam Rifle Ge Maikadage Akan Mamonda Section Taranka Lokatuna Ngapi Sembituna Tambirake Ngasi Tolak Liba Asiso Assam Rifle Ge Uniform Selanduna Assam Rifle Ge Personnel Saduna Putok Pira Kibani Haiba Wapam Sang Pongdolang Ke
ngasi 37 Assam Rifle na Maitai Machatara Suguno Apunba Mairapai bi lupta tekta kaitana sinabirakpabu lup asage maikai apaba thabak asige damak thagapa phongdorakle gi oinadi ko ARG kenozing hai tare officer jing karijing ko yam thaga sai makha tana ju ekoi gi mafam duda thabak suba sengnaragadi moi tongana ranai thabak suba satpanate ARG posinda ekoi gi meitei misajing je ekoi thabak suba moi gi kenozing dugi sasabani ada sumai tawdana hana public ki mafam dugi public ki kenu laga ju kanbiraga purpose maina makha tana ekoi gi parja meitei lehobjing ju lerambazu yari leramagazu aduna pukjen chauna sumaina thamoi sengna pukhatpiraga public koida sinabiyu State City Toliba Irang Asana Marambo Oiraga Awaba Taraba Sangda Assamge Hailakandi District Kundariba Maitei Kul Kuntram Doge Apunba Lupa Ama Oiriba Apunba Jariponta Tengbang Lumna Tengbang Polam Sing Yentokre Ngasi Lupa Sina Sugunugi Awaba Taraba Praza Singda Chana Tangnaba Polam Sing Yentok Lambagaloinana Laikijaba Amati Aso Pan Taraba Singidamak Nungaitaba Pongdoke Lupa Sige President Naurem Makon Chanana Hai Haukiba Tha Megi Tanka Ahomda Tokiba Laibaktiba Iranka Adudagi Haila Kandida Ladeba Maitei Kun Sing Punsananduna Manipurgi Maitei Gidamakta Aikoi Lady Haina Wareb Lobaga Loinana Awaba Taraba Singidamakta Mateng Taunanaba Ahal Singi Yathangi Matung Ina Miyamna angamba kainarabatungda lamdamasida lakpani makatana su awabata basangedamagta angamba mateng taunaba semsaduna lei hana phodoke Manipur ki Naga MLA Tarana Union Home Minister Amit Sahaga Delhi da unaraba matung ngasinungtin Nagalengi Chumuke dimada leiba niatu resource ta paugi mefam amapang thokre Paugi Mefamatuda Manipur Lenga ke Water Resource Minister Awangbo Nimaina Manipur da Kuki MLA Tarana Tonganba Administration Amal Lehenaba Taliba Dabi Ase Yengduna Central Lengana Tabaga Paikalakpada Naga Sangnanamna Tariba Area Sang Consuloidabane Karigumba Consen Batoklabadi Henatang du Laita Taba Tolakpa Yai Haina Union Home Minister ke Pungsung Jingchilamke Aduga Tongamba Administration Tamnana Bagi Tabak Paikalakpada Nagagi Miyamda Mangsangnana Tanarangbadabani Haike Housing Toliba Purufa Anigi Unkanaba Asi Atuba Matamda Warishin Amapurangnaba Akanaba Assembly Center Amakauraga MLA Punamangna Kanabiyo Haina Sora Miyamda Taksilakle Housing Toliba Purufa Anigi Lal Asi Kudakta Levalo Aikoi Ing Sikpa Pami Haina Ngasi Peace Committee Sora Nasalaga Sora Kaitianda Sora Miyamge Oiba Wakan Mipamba Ama Pangtokre Wakan Mipamba Aduda Sarugya Kiba Miyamna Housing Paliba Housing Toliba Puruf Anigi Unkanaba Asi Atuba Matamda Warishinta Ama Purangnaba Akanaba Assembly Session ta Ama Kauraga MLA Punamangna Kanabiyo Haina Mari Leneba Sangi Takshilagli Kaksing Jilla Parishad ke Hanage Upa Adhyaksh Muhammad Nazimna Wakat Mifamba Aduda Sarugyara Duna Hai Purupa Anigi Unkanaba Asina Manipur Kaibe Yabage Pibamba Laglabadi Maitei Pangan Singna Tumina Yengduna Leiroi Handaki Irang Asida Santranda Government Amasong Manipur Lengangna Asawa Thogdangka Lauraga Manipura Tangdulaitaba Pibamba Purangnaba Honapigadabane Political Party Punamaki Mipang Kauraga Iranga Ase Loishan Wakanabiyo Haike Ngasage Wakan Mipampa Aduda Manipur ge Saktampa Kaibe Yaroi Tingmi Tamme Amatane Aikoi Lal Pamde Haipani Tingba Kholau Kya Sulauke Nasigi lengak na asigum laba hisagi thodok watho ase athu matam duloi salalaga Manipur da mahusagi santi oina lehalliba adumaina lehanbiba singmi tami amatan hena leiraiba aikhoi masen masi nungsi janana lehanbiba ase aikhoi ga pamani aroibada aikhoina amukaso haijaningedi ngasi thokliba hisagi thabak kanglup anigi leiriba irang asina maram oiraga Manipur gi ngamkhai da kairakpa thoklabadi madu akoi Maitai Pangal Oriba Equinasu, Maduda Tumina Cup, Laitolo Yang Leroy, Madugi Matik Saba Equina Karitogani, Karam Togani Habagi the Maktasu, Equina Madugi Sem Saraga Lagani. Haribo Fambasida, Equina Sigi Langana, Hanzel Hansan Amukasu Hanna Apil Tozari, Atu Matamda,
lairiba manipur gi sio sing singmi tami lairiba sing amadi all political party oi ba mifam athubada kaubiduna amadi assembly special session phambiduna hariba asugum loba hingsa asibu athuma tamda woroisil oisan biu haiba famase ngasi gi lengakta han appeal tawjari Manipur ge ngamkhai kaibe yaroi kukida separate administration pi by yaroi haiduna ngasi Bisnapur district tongan ba mafam singda wakan mi phamduna khongsang sang singkrai All Manipur United Clubs Organization amokogi miang makada ukobit wansuko amasung lamdampa aduge mara paibi singna sinduna giant mangzing bazar wangu parking wangu samusang bazar terakong playground wangu nauda khong da wakan mi pham chathaki makatana ukobit amasung coordinating peace committee kumbina sinduna kumbi lamlongda ukobit amasung kumbi 1 number 129 ge apunba maruna sinduna kumbi lai sandongda mi phamsing phamnake wakan mi phambatuda no separate administration in Manipur India government yellow mi aikhoibo iramdamda refugee ohen bigano Lanjanarar Klebasing Atobada Kunda Laita Hallo Manipur Lenga ke Mating Pudo U flush out the cookie terrorists from Manipur, stop divide and rule policy, withdraw so immediately, stop laying communion card, stop militarization in Manipur Haina Iba placard sing so season ke Manipur da hazik toliba kaloke hingsa ge irang asege tungkoiba warishin ta ama puraktuna mausa ge phibam da amo hanslangna ba all Assam Manipuri Student Union AMSU Central Committee na senduna hoizada masang yamlaba mioi lisengkyana sarugyaduna santike khongsat chatkre khongsat da Assam da leiba tongan ba yellow purokya ge lupsangsu sarugya ke Amsuna thokpa serol amada Manipur ge hause ke phibam asida amsuna mitang mikhai naiba amadi irang asida sagotpage wafam phongdok paleite amsuna matam puna makta Manipur da tangdu laita ba phibam da hanjilangna ba apil tongduna laglebane aduga national highway da sathari balambi thingbagi thawong ase state amasung center na akan ba action lokhatna basu taksile haire Thama hensilaklaba kanglopi irangka asina marampo oiraga kuki militant singna nongmaina kablakpada lekhidraba Washington tha Assembly constituency ge athawa homda Assembly constituency asige MLA paunam brojena lupa laka mamamba atuka asokpa amada lupa lising yankhagi mateng pangkhre irang asina marampo oiraga sero amadi sugunu area da kuki militant singna nongmai kaptuna Changlakpaga maitege yumba kyambaro mai thakebage thaudoka adubo kannanaba changkeba wangsing haidopopidage habelda thoksom kiran wangsing ka hodambadage livestream binot amasung khongsom bazadage haigruzam rabishana makoi ahum mafampa aduda kuki militant singna kaplakpa nomai maruna panduna laikhidabane aduga wangsing dage soibam jonisu nomaina panduna sokibane Laikhidraba amadi soklaba singi yumdang ase nungtin MLA paunam projena luchingduna peace and relief committee Wangzing Tenta Assembly constituency ge member singa loinana chatuna imung manungi oabada sarugya kebaga loinana sempam singa ado peace and relief committee Wangzing Tenta Assembly constituency ge convener o sunina imung manungi miyawishingda khusinake Mating pangbaduga mari lenana MLA paunam projena haikibada Kangluke irang asana maram oiraga Manipur kanana bagidamakta chatkhiba kendra asige thawaina ponthapi khraba athoba ahom ase lehoriba mirol asina punsida kawba ngamlaroi hairaduna lehoriba imang manungda lenga ke maikai dagisu tawgadaba sing lauthokre MLA ge maikai dagisu angamba tawba yabasing mateng pangnaba honage haike Atoba makoi ahom Manipur miyamna kendra asagi miyamna matam supada ningsingtuna amadi sonaduna lehawnaba kendra asida makoi ahomge ningsinge yumbe amamam thamlagani haike ya khona su khagi Manipur gona su khoi sarkar na semna ba thawang tawri khoi kendra su makoi yoiba khoi muti haigadra statue haigadra makoi yoiba khona matam supada ningsingna lehawna ba jamang khona thawang ba tawri
Manipurda tholiba kangluki irang asada Assam Rifles na kuki militant singda sagotuna amadi matengka pangduna maitei singi yummai thaba nongmai kaptuna hatpi bagi thabak chatharapa ase kaksangi miyamna yaningde Manipurda Assam Rifles thambirano haina KSS Radhamani Caretaker Councillor Kaksang Municipal Council na phongdorakle Manipurda tangtu leitaba amasung ke ing tappa hanjil hannaba amasung Assam Rifles na chatok sasan tauba thingduna maitei micham miyam otpa thingnanaba pandamda kaksange laikai na matam khaidongna duna Kaksang Langkai, Kaksang Sumag Laikai, amade Kaksang Kaichalda, Miyamna, Khongjang Sangsen Bada, Saduk Yaratuna, Mataki Wapam Ase, Radhamanina Pogdorakpane. Radhamanina Makataraduna Hai, Manipurda Tolibe Irang Ase, Asuk, Kuiraba Paubada, India Langana, Yingduna, Laibake Monda, Warishinda Purangnaba, Honapidaba Ase, Laibak Tibane, Misam Miyampa, Ngangnaba Ladiba, Assam Rifles na Kanglupa Amada. Tingbang Sinbagi, Thong Ase Miamna Penadre, Maramasana, Manipur ke Assam Rifle Lautopi Crow. Tangdu Laita Ba, Mahosage Punsida Hanzalangna Ba, Manipur Amadi, India Lengana, Sinbio Haina Pongdoki. Koi kanglup nai bagi mawongda makoina cookie sinda support tawjinba asima koi pi mayam sina aduki mati yaninge makoi bu ngakbi sinbigani haibagi damakta makoi manipur sida leiribani Assam Rifle adubu makoi gi mayokta maitai singi mayokta adumhaina leiba taragadi kanglup nai bagi wakhalonda leiragadi moi leibiranu manipur thadoga sapigro haibasini akoina ngasi akoi leiriba imai ben mayamna ngasi awana khangdana nuju nusa khangdana akoi lenjariba hing lekjariba khangi basi asina maram oiragani haibasi aihak media gi thongda haijagi Protester amana phongdorokpada India ke Prime Minister Modi na ngasi asuk kuiraba phawbada wahi amata phongdoktana leiba ase Manipur gi miyamna yamna kanna yaningde Atuba matamda Manipur gi iranga se loishanaba Prime Minister Modi na honabiyo haike Khangabo Kendra gi 35/10 booth level committee Khangabo ka khulak pamlaika ki secretary Ningthawjam Suresh Maitei chahi kontrataro apokpa and Borajau Maitina Thasigi Tang Tarukta Manung Matam Satana Laikidabada Ngase Khangabo Block Congress Committee na minute ani tuminna leiduna awa phongdokre Wangbal Dalaiba Khangabo Block Congress Committee ke office ta pangthokiba wa phongdobagi tharamda Kendra SG MLA Okrambha Suresh Kumar na Hai Laikidaba and Suresh Indian National Congress ke member amasu oidame Mangna Congress Party Khakin Natana Kendra Asige Chakhwat Tharangda Kathuktuna Lakhe Mana Lekhidaba Ase Kendra Asige Amade Congress Party ke achawa mangjabane Mahake Thawaina Mapuge Nakta Nungaina Thambiba Oirasano Haina Mapuda Thawni Jari Haike Anova Education Policy Guideline Matungina Assamda Mathang Sahitaki Matric Natraga Matriculation Parikha Lairaroi Haina Assamge Chief Minister Hemanta Biswa Sarmana Haikre Anova Guideline Matungina House Class 10 Tamleba Mahiroi Singh Mathang Sahitaki Tongamba Matriculation Parikha Thabagi Mahota Iskunge Administration Na Class Days Unit Test na Sangba Assessment Awani Class 12 Tige Oina Board Parikha Lehelagani Haide Bihar ke Dhanbata aina yadaba koila khoni amada lebakin tharakpagi thawdokta yamdrabada mioi hom sire mayama amana atek akai maraktage tholapangam leire haire thawdogadu ngase ayukta Bharat Coking Coal Limited ke Bora Colliery area da thokibani koila khoni adu thingzale haina lauthokre hauzik thopam ge Local ge miyamna sangsinduna akai atoi maraktagi mioi kya singthoki mioi mangadi anapa hospital na pudana laikana kre mafamaduda changkhiba Jorapokar police station ge inspector amana haikibada koila khoni aduge saruka amada mioi kya tholapangam leire haibagi pau phangki investigation ge matungda ehen ba pau phangki gane
Vinod Kumar Sudhakar kawa thaudoka adubu howa mioi amana haikibada khoni adu kinthare haibage authority da pau pirabasu yamna thengna lakhe FIR ama register taudrabadi aikhoina protest taukhigani aina yadaba khoni kya mafamadu da chalairi authority da maram kya khangalabasu karigumba action amat laukhatpide atopa local witness amana su haikibada asigumba thaudokti nungtigi thui asi ana yaudrabasu mioi kharadi adam aso open nange Hausak arobada maroiba pau amane pizari Sugunugi tongan ma maite lekai singda security force na thiba gumba ki thabak sathakre Maite masa tara Assam Rifles na sugunu aponba mara pai bilup ta khusina rakre Hailakandi district ki maite singe love aponba jari pont tingbang lop na sugunu ke awabata ba prasasinda tingbang polam sing khusina kre Loinana Sora amasung wangu ge mafam kya da Manipur ge ngangkai kabi yaroi habage wakat khongsang sang kre Imes PAODAM asige de matang sidaloi jare meng tabiri basung ba amakana khurumjare